Society Mantak Baptist Church na Saphonglaktuna Miyamgi Thougal Tourakpa Chahi kungamanga Mapung PHARAKPAGI KUMWON THOURAM Chahi ama CHUPNA CHATTHARAKPA PALAN THOURAM LOISINBAGI NGASI KAKCHING Mantak Village LEIBA Mantak Baptist Church PANGTHOKKHRE NGASI ki Thouram aduda Mission Secretary KRVCA Manipur REVL Yanglar Thang Kom na Speaker oina saruk yakhibaga loinana Assembly President Mantak Baptist Church na flag hosting tawduna Thouram adu hogdokhi Thouram aduga mari leinana Chief of Mantak Komna souvenir amasu phongdokhi Thouram aduga mari leinana Celebration Committee gi Secretary gi thodang loriba Karung Nobo Komna phongdokhibada Men Society asi inkumja lising anida khunna sigi yaifena ba thabak thoram kharada oirabasu paikhatnabagi pandamda society asi linkhatkibani ngasi di chahi kungamanga mapum fare society asina hek linkhalakpadagi yungi yumburembi amagi thodang adu lauduna khunna sigi inkhalakliba youth singbu kadai de karida soikidage haiduna senaduna lakpani society asina khunna sigi inkhalakliba youth singbu afaba chumbalambida lamjing lamtak pinanaba hotnabiriba asida khunja singasu mateng pangbiu hainasu appeal tawrakhi Thouram adugi saruk ama oina nat ki oiba jagoi isai yauna tongan ba entertainment program kayasu pangthokkibaga loinana Jubilee gi chaklen amasu punna chaminakhi